ꯑꯩꯁꯦ ꯇꯤꯂꯤꯌꯥꯄꯇꯤ ꯗꯒꯤ ꯕꯁ ꯑꯃ ꯇꯣꯡꯉꯒ ꯂꯥꯛꯄꯅꯤ ꯕꯁꯁꯤ ꯀꯤꯂꯣꯃꯤꯇꯔ 4 ꯑꯣꯏꯔꯝ ꯇꯥꯏ ꯑꯗ ꯕꯁꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯂꯛꯁ ꯕꯁ ꯃꯆꯥꯗꯨꯅꯤ ꯑꯂꯤꯃꯨꯔ ꯍꯥꯏꯕ ꯑꯂꯤꯃꯨꯔ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯀꯨꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯩꯇꯩ ꯏꯕꯦꯝꯃ ꯑꯟꯖꯅꯥꯅ ꯀꯩꯅꯣꯝꯃ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯑꯃ ꯄꯤꯕꯤꯔꯛꯇꯅ ꯏꯕꯦꯝꯃ ꯁꯥꯟꯇꯤꯕꯂꯥ ꯍꯥꯏꯕ ꯑꯃꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯕꯤꯔꯛꯇꯅ ꯃꯣꯏ ꯈꯤꯇꯪ ꯀꯥꯈꯠꯄꯤꯔꯛꯑꯣ ꯍꯥꯏꯗꯅ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯥꯜꯂꯦ ꯁꯤꯗ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯁꯨ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯗꯣ ꯑꯩ ꯑꯃꯨꯛꯇꯪ ꯍꯪꯖꯔꯒ ꯆꯪꯖꯒꯦ ꯁꯤꯗ ꯑꯣꯏꯜ ꯏꯟꯗꯤꯌꯥ ꯂꯤꯃꯤꯇꯦꯠ ꯋꯦ ꯇꯨ ꯑꯣꯏꯜ ꯏꯟꯗꯤꯌꯥ ꯂꯤꯃꯤꯇꯦꯠ ꯍꯥꯏꯅ ꯇꯧꯔꯒ ꯂꯝꯕꯤ ꯑꯃ ꯐꯥꯡꯗꯅ ꯁꯤꯗ ꯆꯠꯂꯤ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯍꯥꯏꯁꯦ ꯑꯩꯅ ꯂꯥꯛꯄꯗ ꯍꯦꯟꯒꯠꯅ ꯂꯥꯛꯏꯕ꯭ꯔꯥ ꯌꯨꯝꯗꯨ ꯑꯗꯨꯝ ꯑꯩ ꯑꯃꯨꯛꯇ ꯍꯪꯖꯒꯦ ꯁꯤ ꯑꯂꯤꯃꯨꯔ ꯍꯥꯏꯕꯁꯤꯗ ꯃꯩꯇꯩ ꯂꯩꯕ ꯗꯤꯕ꯭ꯔꯨꯒꯔꯗꯒꯤ ꯃꯁꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ ꯑꯗꯨꯅꯗꯤ 19 15 ꯑꯗꯨ ꯀꯤꯂꯣꯃꯤꯇꯔ 10ꯒꯨꯝꯕ 20ꯒꯨꯝꯕ ꯗꯨꯂꯥꯏꯖꯥꯟ ꯂꯝꯕꯤꯗ ꯀꯤꯂꯣꯃꯤꯇꯔ 10ꯒꯨꯝꯕ ꯂꯥꯞꯄꯛꯄ ꯃꯐꯝ ꯑꯣꯏꯕ ꯇꯥꯏ ꯃꯁꯤ ꯑꯂꯤꯃꯨꯔ ꯍꯥꯏꯁꯤꯗ ꯑꯩ ꯃꯩꯇꯩ ꯌꯨꯝ ꯑꯃꯨꯛꯇ ꯍꯪꯉꯒ ꯑꯃꯨꯛꯇ ꯆꯪꯖꯒꯦ ꯀꯩꯅꯣꯅ ꯁꯤꯗꯩꯁꯤꯗ ꯑꯁꯣꯝꯗ ꯍꯪꯉꯛꯄꯅꯤ ꯑꯗꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯅ ꯇꯧꯕꯗ ꯁꯤꯗ ꯗꯨꯀꯥꯟꯗ ꯆꯪꯉꯣꯏꯅ ꯁꯥꯟꯇꯤꯕꯂꯥ ꯀꯧꯏ ꯏꯕꯦꯝꯃꯗꯣ ꯑꯩꯈꯣꯏꯒꯤ ꯑꯟꯖꯅꯥꯅ ꯅꯝꯕꯔ ꯄꯤꯔꯛꯄꯅꯤꯅ ꯇꯤꯂꯤꯌꯥꯄꯇꯤꯗꯒꯤ ꯑꯗꯨꯅꯤ ꯑꯗ ꯆꯞ ꯆꯥꯅ ꯀꯩꯅꯣ ꯑꯣꯏꯗꯅ ꯂꯩꯔꯝꯃꯦ ꯇꯤꯂꯤꯌꯥꯃꯨꯔ ꯗꯨꯀꯥꯟ ꯆꯪꯉꯛꯄꯩꯁꯤꯗ ꯃꯩꯇꯩ ꯏꯅꯥꯎꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯑꯔꯨꯟ ꯀꯧꯕ ꯀꯌꯨꯝꯅꯣ ꯇꯥꯎꯔꯦꯝ ꯑꯔꯨꯟ ꯗꯨꯀꯥꯟ ꯐꯝꯗꯅ ꯂꯩꯔꯝꯃꯦ ꯑꯩ ꯀꯣꯟꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯒ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯈꯨꯗꯣꯡ ꯆꯥꯔꯦ ꯆꯞ ꯆꯥꯅ ꯑꯁꯣꯝꯗ ꯐꯤꯔꯣꯟ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃ ꯂꯩꯍꯧꯏ ꯗꯦꯁꯋꯥꯂꯤ ꯑꯣꯏꯔ ꯃꯥꯅꯦ ꯑꯁꯣꯝꯒꯤꯁꯦ ꯗꯦꯁꯋꯥꯂꯤ ꯌꯥꯝ ꯂꯩꯅꯦ ꯗꯦꯁꯋꯥꯂꯤ ꯅꯝꯃꯤ ꯗꯦꯁꯋꯥꯂꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯄꯤ ꯕꯤꯍꯥꯔꯣꯝꯒꯤ ꯃꯤꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯝꯁꯦ ꯑꯗ ꯑꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯆꯪꯉꯒ ꯍꯪꯕꯤꯌꯨ ꯍꯥꯏꯅ ꯇꯧꯕꯗ ꯆꯞ ꯆꯥꯅ ꯁꯤꯗꯩꯁꯤꯗ ꯂꯩꯔꯝꯃꯦ ꯏꯅꯥꯎ ꯇꯥꯎꯔꯦꯝ ꯑꯔꯨꯟꯒꯤ ꯗꯨꯀꯥꯟ ꯑꯣꯏꯔꯝꯃꯦ ꯍꯣꯏ ꯑꯣꯖꯥꯁꯨ ꯃꯩꯇꯩꯔꯣ ꯑꯣꯖꯥ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯃꯩꯇꯩ ꯑꯣꯖꯥꯒꯤ ꯃꯤꯡ ꯀꯔꯤ ꯕꯤꯅꯣꯏ ꯀꯌꯨꯝꯅꯣ ꯃꯨꯇꯨꯝꯂꯥ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯀꯩ ꯇꯧꯕꯤꯕ ꯕꯤꯖꯤꯅꯦꯁ ꯌꯨꯝꯗꯤ ꯀꯗꯥꯏꯅꯣ ꯁꯤꯗ ꯑꯗꯨم ꯂꯩꯔꯕ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥ ꯕꯤꯅꯣꯏ ꯇꯥꯎꯔꯦꯝ ꯕꯤꯅꯣꯏꯁꯨ ꯃꯨꯇꯨꯝ ꯕꯤꯅꯣꯏꯁꯨ ꯊꯦꯡꯅꯖꯔꯦ ꯀꯩꯅꯣꯒꯤꯅ ꯇꯥꯎꯔꯦꯝ ꯑꯔꯨꯟ ꯍꯣꯏꯒꯤꯅ ꯇꯥꯎꯔꯦꯝ ꯑꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯆꯕꯅꯤ ꯑꯩꯁꯦ ꯃꯇꯝ ꯁꯥꯡꯅ ꯆꯍꯤ ꯌꯥꯝꯅ 94ꯗꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯆꯍꯤ more than 30 years ꯑꯩ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁ ꯑꯣꯏꯖꯔꯝꯃꯤ ꯃꯅꯤꯄꯨꯔꯒꯤ ꯑꯗꯣ ꯑꯩ ꯔꯤꯇꯤꯌꯔ ꯇꯧꯖꯔꯦ ꯖꯔꯅꯦꯂꯤꯖꯝꯗꯒꯤ ꯑꯗ ꯁꯨꯝ ꯐꯥꯒꯤꯗꯒꯤ ꯌꯨꯇ꯭ꯌꯨꯕ ꯑꯃ ꯁꯨꯝ ꯇꯧꯕ ꯑꯗ ꯃꯄꯥꯟꯗ ꯆꯠꯂꯒ ꯃꯩꯇꯩꯒꯤ ꯀꯔꯤ ꯆꯠꯄꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤ ꯑꯩ ꯍꯥꯟꯅꯗꯩꯁꯨ ꯄꯥꯝꯖꯔꯛꯄ ꯑꯗꯩꯗ ꯑꯩꯁꯦ ꯙꯦꯃꯥꯖꯤ ꯆꯠꯆꯒꯗꯕꯅꯤ ꯙꯦꯃꯥꯖꯤꯗ ꯆꯠꯄꯗꯨꯗ ꯗꯤꯕ꯭ꯔꯨꯒꯔꯗ ꯉꯔꯥꯡ ꯂꯥꯛꯄꯅꯤ ꯉꯔꯥꯡ ꯂꯥꯛꯑꯒ ꯑꯩ ꯍꯣꯇꯦꯜꯗ ꯂꯩꯔꯒ ꯁ꯭ꯋꯥꯏꯗ ꯗꯤꯕ꯭ꯔꯨꯒꯔꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯁꯨ ꯈꯔ ꯎꯅꯔꯝꯒꯦ ꯍꯥꯏꯗꯅ ꯇꯧꯕ ꯑꯗꯣ ꯑꯣꯖꯥ ꯌꯨꯝꯁꯤ ꯀꯗꯥꯏꯅꯣ ꯁꯤꯒꯤꯁꯦ 이돈 내 눈빛 강 있더라 하자. 아다이디. 나때 닝원디 까이기노. 쏴이게둠. 이사징 메텔론 파전 토이 브라둠. 이사 레이트리. 저희 이사 이게 아무 수비하게. 하. 52 묵소리해봐. 아도 이사실 레이트리봐. 그래서 까이데 아도 시대 아돔 레이비라 아브라 나트라가 하나 까다이데기
80 population ni pabung apa ini Manipur ni. Manipur gini. Manipur kerawa gini aja. Kurai telepati jaga lu. Kurai telepati dia aku makai ini. Kurai telepati awang biosi na le. Pabung na macam awang biosi mana. Awang biosi mana tak. Telepati wem tay telepati kurai ahong gay hai. Ada orang tu sepi dari Manipur. Ada kayak nodi Manipur ki Irang ki malam dah di pau khang bro huju khang dia. Kayak khang dia Manipur malam dah. Oh Manipur ni yang muara ada pau tadi apa? Jadi kaya hendak tu kaya how kaya itu betul. Jadi tay. Ada Manipur dia orang sepi dari. Oh Sida yum dah lagi sih koi jagi loina biro. Kanano? Atau penyapa? Ay, ada mau yum kaya mau tiada kariba. Jadi ALIMUR hai ba? ALIMUR sih deh, macam yum kaya mau lagi. Amma anu. Mari kata ni ba? Macam lon pasal ngang ni kalau loina mah. Kejauh ini na mutum ne agi arun lagi na taurem ada lagi atai yum nakti atai itu siap taurem dengan lena taurem kakta ne santi belai je arun gini pi wujud dah santi belai tu arun gi mayam bagi nupi ne ba moi mayum na karai dah mamang dah ayah auto cacaru gi ko oza siapa cakap Pambi mau ini. Pambi ada nupi sing toleh angang ba sang ba selaga. Somda. Gari mak kami se. Asyik itu mamang dah. Apa jumlah murah selalu mana payah ba? Jauh sih. Arun dukan yang padan na. Dukan lulung ke hai ro? As nungai je ay ngarang degi. Malah lulung tu jalan ni. Dibrugarh aku ye inau sing ica sing mayam bra arun gi mayam ba. Arun gi na mayam ba. Mingdi. Kula Chandra. Taurem Kula Chandra. Pasal nungai je kere. Chanti bela si Kula Chandra gi loina bira. Nate. Jama segi kula bitugi. Isna ahum suri lah. Ina han ni. Kula kari thapai ngang di kari tau biri. Aku dum karbar ni. Karbar. Siam na yam nungai na le sida phalong chang sida arun gi dukan ji uba sida. Acha ba. I orun thai udal loi ja. Orun ga chalu. Loi ke thagi me. Lo thai je. As aku ni ani hum toroga ai ngaktang wari sana ni. Manipur gi rangga di klub do dum pau di dum tai. Pau su dum ta long kon ma su dum toi da. Manipur di chat piru ba. Manipur chat pas chat ti chalui. Kui re. Kau le. Icha jing kayam lai lage. Ya chan pan ni. Kayam chaw lage. Pakhang na. Moi mai te lom phajan thui ko. Mi te ron di thok tare. Thok tare. As. To mangai di thoi. Majai ma ni tadi thok tri. Tu mai te lon thok tare ai se yeng view ko. Kulabido inau kulabido taurem gi Kula Chandra. Kula Chandra. Kulabido manang pa Jai ma sina kulabido. Adagi arun. Atom sina arun. Aduni yang mu masa nupa sing mai te lon thok tare na yam ling na hai ri se masi lali. Mai te lon thok na ba tau view. Thok ti thoi ne. Jam khajana di ngang ngam da. Adudi thi nungai na de lau sing ga de mai te lai ri sing ji lau sing lai na ba ga di yau bro. Koi lau sing di smai lau mane bagan na khara dum lei jam. Jam di te. Aina kari ba Tilyapati dagi lakpada labuk lamhang khawre ina labuk Manipur ga manana labuk lokpak nak et lehowe ba mai te gi labuk ga su yaw na bro na siga yaw de ba sidi karbar natra di ada angang jing thabai ngang tong na ba ga di yaw la bro
ꯂꯥꯏꯔꯤꯛ ꯇꯝꯃꯤꯌꯦꯕ ꯍꯧꯖꯤꯛ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯃꯩꯇꯩꯗꯤ ꯌꯥꯎꯗ꯭ꯔꯤ ꯁꯤꯒꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯑꯩꯈꯣꯏ ꯌꯥꯎꯗꯦ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯂꯣꯏ ꯀꯔꯕꯥꯔ ꯑꯗꯣ ꯐꯣꯟꯁꯤ ꯂꯥꯛꯏꯌꯦ ꯑꯩꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯤꯉꯩ ꯁꯤꯗꯩꯁꯤꯗ ꯑꯗꯣ ꯃꯣꯏꯅꯗꯤ ꯈꯪꯄꯣꯠꯇꯦꯗꯣ ꯂꯝꯕꯤꯗ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯩ ꯋꯥꯅꯤ ꯑꯩꯅ ꯗꯤꯕ꯭ꯔꯨꯒꯔꯗ ꯑꯩ ꯁꯨꯝ ꯂꯥꯛꯆꯔꯒ ꯗꯤꯕ꯭ꯔꯨꯒꯔꯗ ꯅꯣꯡ ꯅꯤꯅꯤꯈꯛ ꯑꯩ ꯂꯩꯖꯔꯝꯃꯒ ꯁꯣꯝꯗ ꯂꯩ ꯍꯥꯏꯕ ꯃꯩꯇꯩꯁꯤꯡ ꯆꯠꯆꯒꯦꯅ ꯃꯩꯇꯩ ꯐꯣꯟ ꯑꯃ ꯑꯅꯤ ꯑꯩ ꯇꯧꯖꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏꯁꯤꯗ ꯄꯦꯟꯖꯗꯕ ꯀꯁꯥꯔꯣꯝꯗ ꯑꯗꯒꯤ ꯀꯩꯅꯣ ꯍꯥꯏꯂꯥꯀꯥꯟꯗꯤꯔꯣꯝꯗ ꯁꯣꯝꯗ ꯍꯣꯖꯥꯏ ꯂꯪꯀꯥꯔꯣꯝꯗꯒꯗꯤ ꯑꯩ ꯏꯝꯐꯥꯜꯒꯤ ꯃꯤꯒ ꯂꯥꯛꯑꯦ ꯀꯥꯏꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯗꯤ ꯂꯩꯗꯅ ꯋꯥꯔꯤꯃꯛꯇ ꯇꯧꯔꯁꯨ ꯀꯩ ꯀꯧꯍꯝ ꯊꯣꯛꯑꯦ ꯀꯀꯥ ꯀꯧꯕꯤꯒꯦꯔꯁꯨ ꯌꯥꯏꯌꯦ ꯆꯍꯤ ꯀꯌꯥꯝ ꯁꯨꯔꯒꯦ ꯑꯩ 56 ꯑꯗꯨꯗꯤ ꯇꯥꯃꯣ ꯑꯗꯨꯝ ꯀꯧ ꯌꯥꯏ ꯇꯥꯃꯣ ꯑꯗꯨꯝ ꯀꯧ ꯌꯥꯏ ꯗꯗꯥ ꯑꯗꯨꯝ ꯀꯧ ꯌꯥꯏꯕ ꯗꯗꯥ ꯑꯗꯨꯝ ꯀꯧ ꯌꯥꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯅ ꯀꯌꯥ ꯃꯅꯤꯄꯨꯔꯗꯩ ꯉꯔꯥꯡ ꯂꯥꯛꯄ ꯉꯔꯥꯡ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯑꯒ ꯍꯣꯇꯦꯜꯗ ꯂꯩꯕ ꯅꯤꯄꯥꯡ ꯁꯥꯟꯅꯕ ꯑꯩ ꯀꯩꯅꯣꯁꯦ ꯙꯦꯃꯥꯖꯤ ꯆꯠꯇꯣꯏꯅꯤ ꯑꯗꯩꯗ ꯁꯨꯝ ꯙꯦꯃꯥꯖꯤꯔꯣꯝꯒꯤ ꯃꯩꯇꯩꯕꯨ ꯈꯔ ꯈꯪꯉꯦ ꯑꯩ ꯆꯠꯂꯨꯔꯦꯕ ꯑꯗꯨꯗꯤ ꯀꯩꯅꯣꯒꯤꯗꯤ ꯗꯤꯕ꯭ꯔꯨꯒꯔ ꯁꯥꯏꯠꯁꯤꯒꯤꯗꯤ ꯇꯥꯗꯤ ꯇꯥꯔꯒ ꯑꯩ ꯊꯣꯏꯅ ꯈꯪꯗꯦꯕ ꯑꯗꯩꯗ ꯂꯥꯛꯄꯅꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯨꯁꯦ ꯆꯪꯁꯤ ꯆꯥꯛ ꯆꯔꯥ ꯃꯆꯥ ꯆꯪꯁꯤ ꯅꯠꯇꯦ ꯆꯥꯛꯀꯥꯗꯤ ꯆꯥꯔꯣꯏꯁꯤ ꯑꯗꯣ ꯆꯪꯁꯤ ꯅꯨꯡꯉꯥꯏ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯋꯤ ꯅꯠꯇꯦ ꯆꯥꯛꯇꯤ ꯆꯥꯔꯣꯏꯁꯤ ꯆꯥꯛ ꯋꯥꯔꯤꯗꯨꯝ ꯄꯨꯟꯅ ꯁꯥꯁꯤꯅꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯐꯝꯃꯝꯕ ꯏꯅꯥꯎ ꯑꯔꯨꯟꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯑꯦ ꯃꯌꯨꯝꯅꯤꯁꯤ ꯑꯂꯤꯃꯨꯔꯒꯤꯗ ꯃꯥꯒꯤ ꯃꯌꯥꯝꯕ ꯀꯨꯂꯆꯟꯗ꯭ꯔꯁꯨ ꯊꯦꯡꯅꯔꯛꯑꯦ ꯑꯗꯣ ꯌꯨꯝꯗ ꯑꯗꯣ ꯁꯤꯒꯤꯗ ꯑꯃꯨꯛ ꯈꯨꯖꯥꯏꯔꯣꯝꯗꯁꯨ ꯇꯧꯕ ꯁꯨꯡꯉꯩ ꯃꯇꯝꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯤꯗ ꯀꯩꯅꯣ ꯂꯩꯔꯝꯃꯤ ꯑꯗꯣ ꯁꯤꯗ ꯆꯥꯛꯁꯨ ꯆꯥꯕꯒꯤ ꯚꯥꯞꯅꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯩꯗꯤ ꯂꯥꯏꯕꯛ ꯐꯕ ꯑꯩꯒꯤꯕꯨꯗꯤ ꯊꯣꯛꯑꯕ ꯃꯐꯝꯗ ꯆꯥꯔꯒ ꯍꯩꯅꯕꯤ ꯑꯃ ꯂꯥꯛꯄꯅꯤꯅ ꯑꯩ ꯉꯁꯤ ꯑꯔꯨꯟꯒꯤꯗ ꯆꯥꯛꯁꯤ ꯗꯤꯕ꯭ꯔꯨꯒꯔꯒꯤ ꯀꯔꯤ ꯑꯂꯤꯃꯨꯔ ꯗꯤꯕ꯭ꯔꯨꯒꯔꯗꯩ ꯀꯤꯂꯣꯃꯤꯇꯔ 10 ꯍꯣꯏꯅꯦ ꯑꯩꯅ 10ꯃꯨꯛ ꯁꯣꯏꯗꯅ ꯐꯥꯔꯅꯦꯅ 20 ꯀꯤꯂꯣꯃꯤꯇꯔ 20 ꯀꯤꯂꯣꯃꯤꯇꯔꯅꯤ ꯑꯂꯤꯃꯨꯔꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯎꯔꯦꯝꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯕ꯭ꯔꯥ ꯅꯠꯇꯦ ꯄꯨꯂꯞ ꯂꯩꯔꯤꯔꯦ ꯌꯨꯝꯁꯦ ꯌꯥꯏ ꯌꯥꯝ ꯆꯥꯎꯅ ꯍꯤꯡꯒꯣꯜꯁꯨ ꯌꯥꯝ ꯆꯥꯎꯔꯤ ꯃꯃꯥꯡꯒꯤꯒꯁꯤ ꯏꯁꯥꯒꯤ ꯍꯤꯡꯒꯣꯜꯂ ꯃꯃꯥꯡꯒꯤꯒꯁꯦ ꯒ꯭ꯔꯦꯁꯅꯤ ꯅꯠꯇꯦ ꯑꯗ ꯍꯤꯡꯒꯣꯜ ꯂꯩꯔꯤꯁꯦ ꯍꯤꯡꯒꯣꯜꯅꯤ ꯅꯣꯏꯒꯤꯔ ꯄꯩꯁꯥ ꯏꯁꯥꯒꯤꯅꯤ ꯁꯤ ꯌꯦꯡꯉꯨ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯁꯤꯗ ꯍꯥꯏꯋꯦꯒꯤ ꯃꯅꯥꯛꯁꯤꯗꯩꯁꯤꯗ ꯌꯣꯡ ꯌꯥꯝ ꯂꯩ ꯁꯤꯗꯩ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯌꯥꯗꯦ ꯌꯣꯡ ꯌꯥꯝ ꯂꯩꯌꯦꯕ ꯌꯥꯝ ꯈꯔ ꯕꯥꯒꯥꯟꯅꯤꯅꯦ ꯑꯩꯈꯣꯏ ꯂꯅꯥꯏ ꯑꯣꯏꯅ ꯆꯥꯁꯨ ꯑꯗꯨꯝ ꯊꯥꯏꯅ ꯆꯥꯁꯤꯗꯤ ꯀꯗꯥꯏꯗ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏ ꯁꯤ ꯐꯦꯛꯇꯔꯤꯗ ꯌꯣꯟꯕ ꯃꯅꯥꯁꯦ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯃꯇꯣꯟꯁꯦ ꯁꯤ ꯌꯦꯡꯕꯤꯌꯨ ꯑꯗꯨꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯔꯦ ꯌꯨꯝꯁꯦ ꯌꯨꯝ ꯆꯥꯎꯔꯗꯤ ꯌꯥꯏꯅ ꯏꯆꯥꯁꯤꯡ ꯀꯩꯅꯣꯁꯤꯡ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯁꯨꯝꯕ ꯅꯨꯡꯉꯥꯏꯕ ꯊꯦꯡꯅꯔꯒ ꯍꯦꯛ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯃꯩꯇꯩꯂꯣꯟ ꯏꯆꯥ ꯍꯧꯔꯛꯏꯕꯁꯤꯡ ꯃꯩꯇꯩꯂꯣꯟ ꯊꯣꯛꯇꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨꯃꯗꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯗꯨ ꯊꯣꯛꯍꯟꯕꯤꯅꯕ ꯀꯩꯅꯣꯒꯤ ꯉꯥꯛꯇꯔꯣ ꯁꯤꯅ ꯏꯆꯟꯅꯨꯄꯤꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯂꯥꯛꯄ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯗꯨ ꯕꯣꯔꯍꯥꯠꯇꯒꯤ ꯑꯩ ꯑꯣꯖꯥꯕꯨ ꯎꯅꯈ꯭ꯔꯦꯅꯦ ꯕꯣꯔꯍꯥꯠ ꯂꯩꯁꯤ ꯀꯥꯏꯗꯅꯣ ꯕꯣꯔꯍꯥꯠꯁꯦ ꯆꯔꯥꯏꯗꯦꯎ ꯗꯤꯁꯇ꯭ꯔꯤꯛ ꯀꯧꯔꯤ ꯑꯩꯈꯣꯏꯁꯦ ꯆꯔꯥꯏꯗꯤꯌꯣꯗ ꯈꯥꯏꯗꯣꯛꯄ ꯆꯔꯥꯏꯗꯤꯌꯣꯗꯁꯨ ꯕꯣꯔꯍꯥꯠ ꯈꯪꯉꯤꯅꯦ ꯑꯩ ꯎꯈ꯭ꯔꯦꯅꯦ ꯂꯝꯕꯤ ꯆꯠꯄꯗ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩ ꯀꯗꯥꯏꯗ ꯎꯅꯈ꯭ꯔꯤꯅꯣ ꯍꯥꯞꯂꯣꯡ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤꯗ ꯍꯣꯏꯅꯦ ꯑꯩꯅꯤ ꯑꯗꯨꯅꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯖꯝꯕꯩꯗꯣ ꯑꯩꯈꯣꯏꯒꯤ ꯇꯤꯟꯒ ꯀꯨꯞꯁꯟꯈ꯭ꯔꯦꯕ ꯍꯣꯏ ꯑꯗ ꯑꯣꯖꯥꯒꯤ ꯑꯩ ꯀꯩꯅꯣꯁꯤ ꯌꯦꯡꯉꯦꯕ ꯆꯦꯅꯦꯜꯁꯦ ꯌꯨꯇꯨꯕꯁꯨ ꯗꯤꯐꯨꯒꯤꯒ ꯁꯦꯝꯈꯤꯕꯗꯣ ꯃꯟꯖꯥꯒꯤ ꯌꯦꯡꯒꯦ ꯏꯁ ꯅꯨꯡꯉꯥꯏꯖꯔꯦꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯔꯥꯏꯇꯔꯁ ꯒ꯭ꯔꯨꯞꯇꯁꯨ ꯑꯩ ꯂꯩꯌꯦꯕ ꯒ꯭ꯔꯨꯞꯇ ꯑꯗꯣ ꯑꯣꯖꯥꯒꯤ ꯉꯥꯏꯗꯅ ꯉꯥꯏꯍꯥꯛ ꯃꯃꯥꯡꯗꯩ ꯄꯥꯔꯝꯃꯤꯅꯤ ꯑꯗꯨꯅꯤ ꯑꯗꯣ ꯑꯩꯅꯗꯤꯕ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯒꯤ ꯀꯔꯤꯒꯤ ꯈꯔ ꯇꯧꯖꯒꯦ ꯍꯤꯁꯇꯔꯤꯒꯤ ꯇꯧꯒꯦꯅ ꯇꯧꯔꯒꯅꯦ ꯑꯗꯨ ꯃꯌꯥꯝꯅ ꯏꯇꯥ ꯇꯥꯕꯤꯗꯦ
ꯑꯗ ꯈꯨꯟꯒ ꯆꯠꯄꯁꯤꯗꯤꯕ ꯃꯤꯅ ꯌꯥꯝꯅ ꯌꯦꯡꯕꯤ ꯇꯥꯕꯤ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯆꯠꯂꯒꯦꯗꯅ ꯆꯠꯂꯛꯏꯃꯤꯅꯦ ꯑꯗ ꯌꯥꯝꯕꯨꯡ ꯏꯟꯗ꯭ꯔꯃꯅꯤ ꯀꯩꯅꯣꯒꯤ ꯂꯈꯤꯝꯄꯨꯔꯒꯤ ꯈꯪꯉꯦ ꯑꯩꯈꯣꯏ ꯌꯥꯝꯃꯨꯡ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯥꯏꯔꯤꯛꯀꯁꯨ ꯄꯨꯔꯛꯏ ꯑꯩ ꯃꯥꯒꯤꯁꯨ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯂꯧꯒꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯕꯤꯅꯕ ꯍꯥꯏꯅ ꯑꯣꯖꯥꯒꯤ ꯃꯤꯡ ꯀꯔꯤ ꯑꯩꯒꯤꯅ ꯃꯨꯇꯨꯃꯣꯡꯕꯤ ꯕꯟꯗꯅꯥ ꯀꯧꯖꯩ ꯕꯟꯗꯅ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯅꯤ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯝꯆꯧꯒꯤ ꯌꯨꯝꯅꯤ ꯑꯣ ꯀꯨꯂꯣꯏꯒꯤ ꯏꯃꯥ ꯏꯕꯦꯝꯃꯔꯣ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯃ ꯑꯩ ꯈꯨꯔꯨꯝꯖꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥ ꯒꯣꯂꯥꯘꯥꯠꯇꯩ ꯂꯥꯛꯄ ꯒꯣꯂꯥꯘꯥꯠꯇꯒꯤ ꯒꯣꯂꯥꯘꯥꯠ ꯇꯥꯎꯟꯃꯛꯇꯗꯔ ꯇꯥꯎꯟꯃꯛꯇ ꯗꯣꯏꯒꯨꯔꯨꯡ ꯒꯣꯂꯥꯘꯥꯠ ꯗꯣꯏꯒꯨꯔꯨꯡꯒꯤꯅꯤ ꯗꯣꯏ ꯒꯨꯔꯨꯡ ꯑꯁꯤ ꯀꯌꯥꯝ ꯂꯩꯔꯦ ꯃꯤ ꯀꯌꯥꯝ ꯂꯩꯔꯦ ꯂꯩ ꯂꯩ 10-ꯃꯨꯛ ꯂꯩ ꯑꯣ ꯑꯩ ꯒꯣꯂꯥꯘꯥꯠꯀꯤ ꯐꯅꯌꯥꯝ ꯈꯪꯉꯤꯅꯦ ꯂꯧꯈꯤꯅꯒꯔ ꯆꯠꯂꯨꯔꯦ ꯑꯗꯒꯤ ꯁꯣꯔꯨꯄꯊꯔ ꯑꯗꯒꯤ ꯕꯣꯔꯄꯊꯔ ꯃꯩꯇꯩ ꯈꯔ ꯂꯩꯔꯤꯗꯣ ꯑꯩꯈꯣꯏꯁꯤꯅ ꯅꯨꯃꯣꯂꯤꯒꯣꯔꯒ ꯅꯛꯅꯔꯦ ꯑꯣ ꯅꯨꯃꯥꯂꯤꯒ ꯅꯛꯅꯔꯦꯕ ꯑꯁ ꯀꯣꯏꯕꯒꯤ ꯂꯣꯏꯈꯝ ꯅꯥꯏꯔꯣꯏꯗꯕ ꯀꯩꯅꯣꯅꯤꯅꯦ ꯑꯩ ꯂꯣꯏꯅ ꯆꯠꯅꯤꯡꯉꯦ ꯍꯟꯗꯛꯇꯤ ꯑꯗ ꯑꯩꯈꯣꯏꯅ ꯂꯅꯥꯏ ꯄꯩꯁꯥ ꯇꯥꯜꯂꯒ ꯊꯣꯛꯆꯔꯛꯄꯅꯤꯗꯣ ꯑꯗꯨꯅ ꯄꯩꯁꯥꯅ ꯉꯝꯃꯤꯈꯩ ꯀꯣꯏꯕ ꯄꯩꯁꯥ ꯂꯩꯔꯛꯇ꯭ꯔꯒꯅ ꯑꯃꯨꯛ ꯍꯟꯕ ꯑꯗꯨꯅꯤ ꯇꯧꯗꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯁꯤ ꯑꯩ ꯁꯤꯗꯩꯁꯤꯗ ꯑꯩꯁꯦ ꯀꯨꯂꯆꯟꯗ꯭ꯔ ꯍꯣꯏꯒꯤꯗ ꯇꯥꯎꯔꯦꯝꯒꯤ ꯀꯨꯂꯆꯟꯗ꯭ꯔ ꯍꯣꯏ ꯑꯩꯁ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯀꯣ ꯅꯨꯄꯥ 3 ꯀꯨꯂꯆꯟꯗ꯭ꯔ ꯀꯨꯂꯕꯤꯗꯨ ꯑꯔꯨꯟ ꯅꯤꯉꯣꯟꯗꯤ ꯀꯌꯥ ꯅꯤꯉꯣꯟ ꯑꯅꯤ ꯃꯌꯨꯝ ꯂꯣꯏ ꯄꯥꯡꯉꯕ ꯑꯩꯁ ꯌꯨꯝ ꯌꯥꯝ ꯆꯥꯎꯈ꯭ꯔꯖꯥꯠꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯁꯤꯗꯩꯁꯤꯗ ꯍꯥꯏꯔꯤꯁꯦ ꯗꯤꯕ꯭ꯔꯨꯒꯔ ꯇꯥꯎꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 20 ꯂꯥꯛꯑꯒ ꯑꯂꯤꯃꯨꯔ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯪꯉꯕ꯭ꯔꯣ ꯁ꯭ꯋꯥꯏꯁꯤꯕꯨ ꯑꯣ ꯐꯔꯦ ꯑꯩ ꯃꯌꯥꯝ ꯀꯣꯟꯅ ꯑꯃꯨꯛ ꯍꯧꯖꯤꯛꯁꯤ ꯉꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 2 ꯑꯩꯅ ꯉꯁꯥꯏ ꯑꯂꯤꯃꯨꯔꯗ ꯂꯥꯛꯆꯕꯗꯨ ꯑꯩꯈꯣꯏꯒꯤ ꯇꯥꯎꯔꯦꯝꯒꯤ ꯀꯨꯂꯆꯟꯗ꯭ꯔ ꯀꯨꯂꯕꯤꯗꯨ ꯑꯔꯨꯟ ꯃꯆꯤꯟ ꯃꯅꯥꯎ 3ꯒꯤ ꯌꯨꯝ ꯉꯁꯥꯏ ꯎꯠꯆꯈ꯭ꯔꯦ ꯑꯩ ꯆꯥꯛꯀ ꯁꯤꯗꯩꯗ ꯆꯥꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯉꯥꯔꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯄꯦꯀꯦꯠꯀꯤ ꯗꯤꯕ꯭ꯔꯨꯒꯔꯗ ꯐꯪꯉꯦ ꯍꯥꯏꯌꯦ ꯑꯗꯨ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯆꯥꯏ ꯑꯗꯒꯤ ꯉꯥꯒ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯃꯒ ꯑꯗꯒꯤ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯊꯣꯡꯅꯕ ꯑꯇꯣꯏꯕ ꯊꯣꯡꯕ ꯑꯗꯨ ꯁꯤꯗꯁꯨ ꯆꯞ ꯆꯥꯅ ꯍꯥꯎꯅ ꯊꯣꯡꯉꯤ ꯏꯕꯦꯝꯃ ꯁꯥꯟꯇꯤꯅ ꯊꯣꯡꯉꯤꯔꯣ ꯉꯁꯥꯏꯗꯨꯕꯣ ꯁꯥꯟꯇꯤꯕꯂꯥꯁꯦ ꯉꯁꯥꯏ ꯑꯟꯖꯣꯅꯥ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤꯌꯥꯄꯇꯤꯗꯒꯤ ꯐꯣꯟ ꯅꯝꯕꯔꯒ ꯄꯤꯕꯤꯔꯛꯄꯗꯣ ꯃꯥꯒꯤ ꯃꯌꯨꯝ ꯆꯞ ꯆꯥꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯔꯨꯟꯁꯨ ꯗꯨꯀꯥꯟꯗ ꯊꯦꯡꯅꯔꯦ
ꯀꯨꯜꯂꯁꯨ ꯊꯦꯡꯅꯔꯦ ꯑꯗꯨꯅ ꯀꯨꯜꯂꯕꯤꯗꯨꯗꯣ ꯃꯥ ꯃꯁꯥꯒꯤ ꯀꯔꯤ ꯋꯦꯜꯗꯤꯡꯒꯤ ꯗꯨꯀꯥꯟ ꯍꯥꯏꯕ ꯋꯦꯜꯗꯤꯡꯒꯤ ꯗꯨꯀꯥꯟ ꯑꯃꯗ ꯊꯣꯛꯈ꯭ꯔꯦ ꯑꯔꯨꯟꯗꯤ ꯗꯨꯀꯥꯟ ꯉꯁꯥꯏ ꯎꯕꯤꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯀꯨꯂꯆꯟꯗ꯭ꯔꯁꯨ ꯃꯥ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ RCC ꯕꯤꯜꯗꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯀꯔꯤ ꯈꯨꯠꯂꯥꯏ ꯃꯦꯆꯤꯟꯒ ꯁꯥꯟꯕ ꯃꯤ ꯑꯣꯏꯔ ꯃꯥꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤꯕꯂꯥ ꯑꯇꯩꯗꯤ ꯀꯩꯅꯣꯗꯤꯅꯤ ꯃꯧ ꯂꯥꯛꯑꯣꯅꯦ ꯀꯩꯅꯣ ꯐꯤ ꯁꯦꯝꯃꯤꯕ꯭ꯔꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯣꯖꯥꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩꯁꯦ ꯑꯩ ꯑꯣꯖꯥꯅꯤ ꯕꯟꯗꯅꯥꯁꯦ ꯃꯥꯅꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯦ ꯑꯩꯁꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯒꯗꯧꯖꯥꯠꯅꯤ ꯑꯗꯨꯝ ꯁꯤꯗꯩꯁꯤꯗ ꯊꯥꯖꯗꯕ ꯍꯦꯛ ꯎꯅꯅꯤ ꯊꯥꯖꯗꯕ ꯑꯗꯣ ꯍꯥꯟꯅ ꯑꯩꯕꯨ ꯈꯪꯕꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯞꯂꯣꯡꯗ ꯊꯦꯡꯅꯈ꯭ꯔꯕ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤषꯠꯀꯤꯗ ꯊꯦꯡꯅꯈ꯭ꯔꯕ ꯃꯤ ꯑꯣꯏꯗꯅ ꯁꯤ ꯃꯥꯃꯣꯒꯤ ꯃꯌꯨꯝꯅꯦꯕ ꯃꯥꯃꯒꯤ ꯃꯌꯨꯝꯅꯦꯗꯅ ꯁꯤꯗ ꯂꯥꯛꯄꯅꯤ ꯀꯔꯤꯅꯣ ꯀꯣꯏꯕ ꯂꯥꯛꯄꯒꯤ ꯂꯩꯔꯝꯃꯦ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ 65 ꯁꯨꯔꯝꯃꯅꯤ 65 ꯑꯗꯨꯗꯤ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤ ꯄꯨꯟꯁꯤꯕꯤꯒꯣ ꯏꯄꯥꯝꯗꯤ ꯀꯗꯥ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯀꯁꯥꯔ ꯀꯔꯤ ꯈꯨꯟꯒꯤꯌꯥ ꯀꯁꯥꯔ ꯀꯥꯁꯤꯄꯨꯔ ꯍꯥꯏꯕ ꯕꯣꯔꯈꯂꯥ ꯀꯥꯁꯤꯄꯨꯔ ꯍꯥꯏꯗꯣ ꯕꯣꯔꯈꯂꯥ ꯀꯥꯁꯤꯄꯨꯔ ꯈꯪꯉꯤꯅꯦ ꯑꯣ ꯅꯃꯧꯁꯤꯡꯗ ꯌꯦꯡꯍꯜꯂꯣ ꯕꯣꯔꯈꯂꯥꯗꯩ ꯆꯠꯂꯒ ꯀꯔꯤꯅꯣ ꯀꯔꯤꯕ ꯖꯃꯤꯟꯗꯥꯔ ꯑꯃꯒꯤ ꯃꯌꯨꯝꯗꯒ ꯆꯠꯂꯨꯕꯒ ꯌꯥꯎꯏ ꯑꯩ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯂꯩꯗꯨꯅ ꯀꯥꯁꯤꯄꯨꯔ ꯈꯪꯉꯤ ꯀꯥꯁꯤꯄꯨꯔꯁꯨ ꯈꯪꯉꯤꯅꯤ ꯅꯛꯅꯔꯦꯅꯦ ꯀꯩꯅꯣ ꯑꯍꯨꯝ ꯀꯩꯅꯣ ꯂꯣꯜꯂꯤꯗꯨ ꯀꯩꯅꯣ ꯅꯤꯡꯉꯣꯜ ꯑꯣꯏꯔꯁꯨ ꯁꯤꯅ ꯃꯧꯋꯥꯇꯣꯝꯕꯤ ꯑꯩꯅ ꯃꯧꯖꯥꯏꯃ ꯃꯧ ꯌꯥꯏꯃ ꯁꯥꯟꯇꯤꯕꯂꯥꯅ ꯀꯗꯥꯏꯒꯤꯅꯣ ꯑꯩꯅ ꯕꯣꯔꯀꯨꯂꯥ ꯁꯤꯃꯜꯒꯨꯔꯤꯒꯤ ꯁꯤꯃꯜꯒꯨꯔꯤ ꯕꯣꯔꯀꯣꯂꯥꯒꯤ ꯑꯗꯒꯤ ꯃꯧ ꯑꯇꯣꯝ ꯑꯩꯅ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯒꯨꯋꯥꯍꯥꯇꯤ ꯀꯔꯥꯋꯥꯏꯒꯤ ꯀꯥꯍꯤꯂꯤ ꯄꯔꯥꯒꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥ ꯏꯆꯦ ꯑꯍꯟꯗꯨꯗꯤ ꯌꯥꯎꯗꯔꯦ ꯍꯥꯏꯕ ꯑꯣ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯃꯥ ꯄꯥꯔꯂꯔ ꯗꯨꯀꯥꯟꯗ ꯄꯥꯔꯂꯔꯗ ꯆꯠꯂꯤꯔ ꯗꯨꯀꯥꯟ ꯐꯝ ꯃꯁꯥꯒꯤ ꯗꯨꯀꯥꯟ ꯏꯁ ꯌꯦꯡꯕꯤꯌꯣ ꯄꯥꯔꯂꯔ ꯃꯩꯇꯩ ꯅꯨꯄꯤꯅ ꯄꯥꯔꯂꯔꯒ ꯍꯥꯡꯗꯅ ꯃꯥꯅ ꯁꯤꯕꯁꯥꯒꯔꯒꯤꯅꯤ ꯁꯣꯔꯥꯒꯤ ꯍꯁꯔꯥꯒꯤ ꯑꯣ ꯁꯤꯕꯁꯥꯒꯔꯒꯤ ꯑꯩꯅ ꯒꯨꯋꯥꯍꯥꯇꯤ ꯑꯩꯅ ꯇꯣꯞꯄꯦ ꯃꯥꯅ ꯅꯥꯏꯇꯣꯝ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯏ ꯄꯥꯎꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯏꯀꯣ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯍꯌꯦꯡ ꯃꯅꯤꯄꯨꯔ ꯏꯕꯨꯡꯁꯤꯡ ꯂꯩꯌꯦꯕ ꯃꯅꯤꯄꯨꯔꯗ ꯍꯣꯏ ꯀꯔꯥꯎ ꯀꯥꯡꯕꯨ ꯉꯥꯛꯇ ꯂꯩ ꯑꯣ ꯃꯣꯏꯅ ꯍꯧꯖꯤꯛꯇꯤ ꯄꯥꯁ ꯌꯥꯎꯗꯗꯤ ꯆꯪꯍꯟꯗꯦꯒꯁꯨ ꯍꯥꯏꯔꯤꯅꯤ ꯑꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯇꯥꯎꯔꯦꯝꯒꯤ ꯗꯤꯕ꯭ꯔꯨꯒꯔ ꯇꯥꯎꯔꯦꯝꯒꯤ ꯑꯂꯤꯃꯨꯔꯒꯤ ꯇꯥꯎꯔꯦꯝꯒꯤ ꯑꯂꯤꯃꯨꯔꯒꯤ ꯇꯥꯎꯔꯦꯝꯗ ꯆꯥꯛꯁꯨ ꯆꯥꯖꯔꯦ ꯆꯥꯛ ꯊꯦꯡꯅ ꯆꯥꯕꯁꯤ ꯁ꯭ꯋꯥꯏꯒꯤ ꯆꯠꯅꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯡꯗꯥꯡꯗꯤ ꯄꯨꯡ ꯀꯌꯥ ꯆꯥꯒꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8 ꯑꯗꯨꯝ ꯇꯥꯏ 8ꯗ ꯑꯗꯨꯅꯤ ꯑꯗꯣ ꯆꯥꯛꯁꯨ ꯆꯥꯖꯔꯦ ꯑꯗꯨꯒ ꯃꯁꯤ ꯀꯩꯅꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯁꯣꯝꯗ ꯇꯦꯂꯤꯌꯥꯄꯠꯇꯤ ꯑꯂꯤꯃꯨꯔ ꯈꯣꯡꯆꯠꯁꯤ ꯑꯂꯤꯃꯨꯔꯁꯤ ꯗꯤꯕ꯭ꯔꯨꯒꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯆꯞ ꯆꯥꯅ 10 ꯀꯣ 10 ꯍꯥꯏꯊꯔꯛꯑꯒ ꯑꯗꯨꯝ ꯑꯂꯤꯃꯨꯔ ꯍꯥꯏꯔꯒ ꯂꯣꯏ ꯈꯪꯉꯤ ꯃꯅꯤꯄꯨꯔꯤ ꯌꯨꯝ ꯈꯪꯕ꯭ꯔꯥ ꯁꯥꯟꯇꯤꯕꯂꯥ ꯈꯪꯕ ꯂꯣꯏ ꯈꯪꯉꯤ ꯁ꯭ꯋꯥꯏ ꯃꯤꯅ ꯈꯪꯉꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯉꯔꯥꯡ ꯐꯥꯎꯗꯤ ꯑꯩ ꯇꯁꯦꯡꯅ ꯌꯥꯝ ꯊꯃꯣꯏꯁꯤ ꯅꯨꯡꯉꯥꯏꯖꯔꯨꯗ꯭ꯔꯦꯕ ꯀꯩꯅꯣ ꯑꯇꯩ ꯃꯤ ꯈꯔ ꯑꯦꯅꯤꯍꯥꯎ ꯑꯩ ꯅꯝꯕꯔ ꯐꯪꯗꯅ ꯐꯣꯟꯒ ꯇꯧꯕꯗ ꯏꯊꯤ ꯅꯨꯡꯉꯥꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇꯧꯔ ꯑꯗꯩ ꯉꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯩ ꯋꯥꯅꯤ ꯑꯗꯒꯤ ꯉꯁꯥꯏ ꯍꯧꯔꯛꯄꯗꯁꯨ ꯍꯥꯏꯁꯤꯅꯤ ꯃꯥꯒꯤ ꯀꯔꯤꯕ ꯀꯣꯔꯧꯁꯤꯡ ꯃꯩꯇꯩꯂꯣꯟ ꯊꯣꯛꯇꯕꯗꯣ ꯑꯗꯨ ꯊꯦꯡꯅꯕꯗꯒꯤ ꯑꯩ ꯁꯥꯎꯅꯤꯡꯕꯅ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯑꯩꯒꯤ ꯗꯤꯕ꯭ꯔꯨꯒꯔ ꯇꯥꯎꯟꯗꯒꯤꯅ ꯑꯂꯤꯃꯨꯔ ꯐꯥꯎꯕ ꯂꯥꯛꯆꯕꯒꯤ ꯈꯣꯡꯆꯠꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯌꯦꯡꯁꯤ ꯑꯩ ꯗꯤꯕ꯭ꯔꯨꯒꯔ ꯇꯥꯎꯟ ꯃꯅꯥꯛꯀꯤ ꯃꯦꯗꯤꯀꯦꯜ ꯃꯅꯥꯛ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯖꯥꯟꯗꯣ ꯃꯥꯏꯖꯥꯟꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩ ꯆꯠꯆꯔꯒ ꯃꯥꯏꯖꯥꯟ ꯈꯨꯡꯒꯪ ꯆꯠꯆꯒꯦ ꯑꯗꯨꯒ ꯌꯥꯔꯤꯕꯃꯈꯩ ꯑꯩꯅ ꯉꯝꯖꯕ ꯊꯥꯛꯇ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯟꯁꯤꯡ ꯆꯠꯆꯗꯅ ꯑꯩ ꯎꯅꯖꯒꯦ ꯑꯗꯨꯅ ꯑꯩꯒꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯁꯅꯥꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯅꯣꯂꯨꯛꯆꯔꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯂꯤꯃꯨꯔꯒꯤ ꯇꯥꯎꯔꯦꯝ ꯐꯦꯃꯤꯂꯤꯕꯨ ꯑꯩ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ